haina maruki member singda khanganjari ba secretary yachal Diamond Radio gi KHANGJINMINASI thaurom tabiriba singbu Pusparani laishromna taram noksari loinana khurumjari ngasigi KHANGJINMINASI thaurom asigi manungsana pujarakle yumda leibadasu marks upa mathau tabagi phibam yaurakpa amadi sang naina haksang sajil taubana cancer makhal kharagi risks hantahali haibasigi matangda mathang oina khangminasi ahan bada lokhachari yumda leibadasu marks upa mathau tabagi phibam yaurakpa leibak asida covid-19 gi case masing angakpa phangna sandorakpadagi tujungningai oiraba cherak asida miyamna yum manungda leipa matamda fauba maru oina mafam amada punna leiminaba matamda marks upnaba center na advice tawkhre loinana yumda atopa miyoising lahandabana khwaidagi phai hainasu phongdokhre niti ayok ki member su oiriba lenga ki vaccination group ki makok thongba Dr. V.K. Paul na haikibada miyamna masa gi mayumda leiba matamda fauba maru oina mayam puna phaminaba matamda marks upkadaba matam adu yaure yumda covid na maram oiraga isolate tawduna leirabadi infection gi risks hanthananabagi-damak marks protocol sungsoi soidana ngakadabani hainasu phongdokhiba laikhre Sayol gi briefing da Dr. Paul na phongdokhibada haujik oiriba fibam asida marks haibasi thangai sengna mathau tare aduna maram leitragadi yumdagi chatkanu yumgi miyoi singa lengdana leiminau amadi yumgi miyoi singa leiminabada fauba marks upiyu yum manungda atopa miyoi sing kaubiganu changhanbiganu virus asina sandokpa ngambagi angle ama leire aikhoina ngamjabi thakta honaduna aikhoi isabu amadi aikhoigi imungi miyoi singbu ngakthokadabani haiki marks upa matamda mawong lana upa amadi physical distancing thamdabana transmission gi risk sada 90 gi sangda hengalhanba ngami hainasu leingakna phungdokkiba laikhre miyoi anina marks uptaba amasung matik chaba social distancing ngaktaba matamda asigumba khudong thiba si thoi haina utpa study singi matangda supanki Karigumba nadriba miyoi aduna marks ama uplagadi hairiba risks asi chada 30 gi sangda hanthai hairi anaba miyoi amana physical distancing ngaktaba mafamda numit kuntrani da miyoi sambriga sumna tarukta leina asi sandopa ngami haina studies singna utli haiba wafamsu lengakna phungdokhiba laiki adubu anaba miyoi aduna physical distancing gi cheksin thorang sing ningthina ngakna chatlabadi mahakna tha amagi manungda atopa miyoi sing 2.5 khaktangda sandokpa ngamduna khudong thibagi sang asi angakpa phangna hantharae hauji ki phibam asigi matangda phongdokladuna leingakna haikibada covid-19 gi symptom leiba miyoi sing RT-PCR test tawada negative status phanglagasu natraga test ki report leitragasu miyoi sing adu positive case oina laugadabani
India record oiba mawongda lepa laitana COVID laina naba henjilakli. Haksangda COVID-19 gi layong mayok naragasu RT-PCR test ki resulta negative lakbagi nungnangba poknabagi fivamsing laknariba asigi matangda phongdokladuna AIIMS ki director Dr. Randip Guleriana haiki COVID-19 gi layong uba phanglabasu RT-PCR test tawbada negative result lakbagi thaudok asi toina thokpa yai maramdi test asigi sensibility asi samada sama yauba nate asigumba phibam asidadi clinical symptoms adu COVID-19 gini haiba mayek senglaba aduga positive oiba atopa miyoi amaga close contact lairaba adu oiragadi miyoi adu COVID nare haina laugadabani hainasu Dr. Randip na makhatana phongdokhiba laiki. Panbayabadi India gi atai state singda nomagi COVID-19 case masing hengalakpagum haukiba numit kharani asida Manipur gi oinasu COVID-19 gi anoba case masing yamna khongjel yangna hengalakli. COVID-19 gi oirakliba fivam asiga lamdam asigi miyamna laukhatliba section thaurangi sang asiga yengnarubada COVID-19 gi case asi arep palaitana hengalakpa yabagi akiba laire. Maram maduna mipum khudingmakna laina laichat asidagi ngakthoknanabagidamak leingakna piriba section thaurangsing haibadi sapon amadi ising sizinaduna khuttoina hamba khut hambagi khudongchaba laitaba matangdana hand sanitizer sizinaba miyoi amagagi marakta physical distancing ngakpa yariba makhai yumdagi mapan thoktaba miyam tinba mafamda sangdaba haibana singbasing asi sungsoi soidana ngakpana laina laichat asidagi nathokpada mateng pangani haijaningi. Hojing makha tarakpada sang naina haksang sajel tawbana cancer makhal kharagi risks hanthali haibasigi matangda amo khangminasi. Angang oihandanaba birth control pill sabanasu breast cancer asi oihalai haina thajanaba yawi. Haiba gulising asida estrogen amadi progesterone kauba hormone sing sang wangna yauba maramna breast cancer oihalakpa yai haina thajanabani. Haujikti haiba hormone sing asina breast cancer oihalakpa natte haiba khangba ngamle. India da breast cancer gi sang wangkhalakle haiba handakta naungna thijinbadagi khangki. University of Washington gi Institute for Health Metrics and Evaluation IHME na maru oiba thodang lauraga pangthokiba study amada cervical cancer dagi breast cancer na masing yamba hengalakle haiba khanglakhi. New Delhi gi Indraprastha Apollo Hospital da Department of Surgical Oncology gi Senior Consultant Breast Surgeon Dr. S. Sahani na chakcha yuthak soiba pukning wakhal waba amasung punsi mahing soibana maram oiraduna India da breast cancer gi sang wangkhalakpani. Mipum khudingmak mathau chinarakpadagi mapanda yonba fast food amadi processed food sabgi sang wangkhalakpaga loinana ising nungsit mosilakpa amasung wakhal waba hengalakle. Mana masingda yauba har amadi tilhat hidaksu haksel da sauna singnarakle. Chakcha yuthak amadi punsi mahing soibadagi amuka hena khudong thiba mayokna halakle. Ngasigi mirolna haksang leng otpagi thabak tauba sang yamna nemna leire. Matam amagi phau suba amadi chakri takpagi thawong rice mill na mahut sinkre. Ingkhol matek amatang orbasu koiduna mana masing thanabagi mafam leisilaktre. Laikai gi dukanda pot masa ama leibagi su gari tonglaga satnare. Masida sunatana imung amatada tongan bakada leiriba miyoi masel kauthok kausin tawbada mobile phone gi mateng laungnarakle. Pumnamak asina maram moiduna haksangi arumba amati anoibe hengalakpaga loinana punsi mahinga mari leinaba leina kaya ohelakpani.
Angangsingbu adu mangaire ngaihaktang sen sungduna sanajana sumang macet ama phauba leiraktrabanina mobile phone da computer da game lomda mai onsilakli. Khwaidagi kiningai oiraba laina singi manung chalaba breast cancer gi matangda miyamna seranaba mawongda thajanaba wafam kya marum lairi. Sahi yam silaklaba nupi sing khaktada breast cancer nabani haiba miyoi ayambana thajanai. Adubu laina asi sahi matang amada hekta naba yai. Breast amadi segrakta pomkhalakpa khudingma cancer nate. Taubagi budi doktor gatana duna mari leinaba test tauthokpana khwadagi sumba khongthangni. Adubu mafam amada pomkhalakle haduna hektamak nungsa thiba tauroidabani. Kanagumbana breast cancer bo imung manungi maridagi launai haina thajanaba yawi. Wafam asi aranbani haiba kupna thizinbadagisu khangki. Imung amagi miyoi ama laina asi naba yaukrabasu imung adugi mipum khudingmak risk wangba natte. Amaromda miyoi ayambana laina asigi risk hanthahanaba pambai leite haina thajari. Adubu tasengbadi mipum khudingmak hakchang leng otpagi thabak taubaga loinana yu amadi maikhu sisinabagi hainabi thadoktuna mana masing uhai wahai yauna marang kaina saba matamda laina asigi risk hantarai. Sahi kharagi mamangda bra sisinabana breast cancer oihalai haina thajanarami. Lymphatic flowda apanba pibadagi bra sisinabana breast cancer oihalai haina thajanakhibani. Adubu wafam asi aranbani haibasu khangkhre. Mipum khudingmak breast cancer narakpa yai. Sahi yangkai helaba nupi singdana amuka hena risk mayoknai. Adubu isa na seksin thorang laukhatjarabadi risk asi phana yamna hanthahanba ngami. Hiram asiga mari leinaba seksin thorang kharadang khangminasi. Sang naina haksang sajel taurabadi breast amadi colon cancer yauna cancer makhal kharagi risk hanthahanba ngami. Haksangi arumba helabadi prostate, pancreas, ureters, colon, ovary amasung breast cancer narakpa yaba maramna mipum khudingmak haksangi arumba hengathalloidawani. Ayamba matamda phamjinduna leibagi mahutta haksang leng otpa thabak taugadabani. Machi oiba sinjang masal suna chagadabani. Hidak managi polam amata sisinnaroidawbani. Ultraviolet rena unsagi cancer, skin cancer oihalakpa yaba maramna nungsada kuina khak leiroidawbani. Chillei, khanau, epophax amadi Langista cancer oihalakpa yaba maramna yariba makhai yu thakloidawbani haiba wafam. Ngasigi khangjinminasi thoramsigi manungsana miyamda thamjari. Hawsing maka tarakpada isay matang kudol tamsage. Thamoy kanmali, Pusparani amadi Lenin Kaisar ani puna sakminaribay ni Lenin Kaisar gi mayekta Amarjit Laurembamna music direction pibiribay say taminasi kudol tamjari.
karigina aina karilan khibagi hundokli kung pangchana chatbai buaran basoi halaba thamoy kanmali Laina lairang ikandana thamoy sina nungsikhiba nauna leisha tamlaklibi na hakpudi karigina tadatiri thamoy mari asibu thamoy kanmali wakhal sina kali nisisu bikshin bi aina mitku kuding taibang pangi mapu nahak naso aibu utli bara thamoy kanmali Thamoy palo wana nungshirure taibang pangi chatla pathap wang malana aina karigi khongoy viri senglaba thamoy sibu thamoy kanmali Chakharaba thamoy sana chunglingan si sunam tagiloi na draba nung si manglanda kang bidraba ubidraba na hakit thamoy do thamoy kanmali Nahakin nungshiraba nungshigi manglanda pagkaduna lairuba aigi thamoy se makeup thokling asidi kainavai safuna thamoy kanmali nangi nungshibada miku khuding puja khuding auduna lairuba aigi thamoy se karigi machet tana kaihanbiri nangna thamoy kanmali Tajadraba nung si Jaitina nilari ay haki punsi asi Baithak pinabakana sulitri Pirang asi ay gimoy thongdagi Fatabang amdraba awaba mikup na hanchin jaiting pirari ay hakpo karam na lelam gani na hakti khangam noi thamoy kanmali Taning la su phang la roi ta janing ba khonjel uning la su phang la roi u janing ba mai tho mai ri thak ta thamoy bu hundo piram ba thamoy kanmali Nungshibada kambanjaba fawriba sidi Nungshibagi aitagi oining bagini Ihulsibu kangbidraba nangi thamoy do thamoy kanmali Maglak na ring asidi nangi nungshibada aigi thamoy se ngauchat na rin Irang sibiram laga chatkiba thamoy do thamoy kanmali Halag lune aigi punsida langda na halanu aigi thamoy se laklaroi dabi nangu aina kaungongdana leiri biku siso kaungongdana leirare nungshiba makeup kaya otlare ngasidi thamoy shiba nungshiba karigi aigi thamoy masa kambidriba thamoy kanmali hanglivani thamoy shina ngasidi pena nungshibana maithiraba oirubana aise saitharagi ngasidi nangi thamoy do thamoy kanmali tabire Pusparani amadi Lenin Kaisar ani puna saminaba Lenin Kaisar ki mayekta Amarjit Laurembamna sairangba isei hauji faubada lairiba maruoiba Manipuri pau mayam puna taminasi
स्टेट असिदा हौकिबा नुमित खरनिगी ममांगदगी कोविड-19 पॉजिटिव ओइबा मसिंग हेंगलक्लिबसिगी येंगलगा लाइंगांग थोकिबा ऑर्डर मगी मतुंगिना थासिगी 38 फाउबा इम्फाल ईस्ट इम्फाल वेस्ट बिष्णुपुर थौबाल कक्चिंग चुरचानपुर अमसोंग उख्रोल डिस्ट्रिक्ट सिंगदा कर्फ्यू थमख्रे कर्फ्यू न मरम ओरगा डिस्ट्रिक्ट सिंग असिगी मफम सिंग खुंताक लांसिख्रे हिदाक लांगथक योनबा दुकान नतना मखल अमदगी दुकान सिंग हांगबा थिंख्रे एसेंशियल सर्विस नतना लोइशंग सिंग थोंग लोनख्रे पुलिस ने कर्फ्यू थुगाइबा मियोय सिंग मथक्ता थबक पाइखले कोविड-19 स्टेट असिगी हेल्थ सेक्टर दा चौबा चैथेंग अमा पीबना लेगांगना खनबा मिडियंग अमा चंगबगी तंगाई फदब लेरे हाइना बीजेपी मणिपुर प्रदेश के स्टेट एग्जीक्यूटिव मेंबर लोइनना नावरिया पाखंग लापा केंद्र के एक्स-एमएलए आरकेआना न फोंदोक्रे वाफमा सिंगरांग केंद्र असिगी मनुंगदा लेबा लाइरेंजम दा लेबा इबुदाउ सोरारेन लाइबुंगी कम्युनिटी हॉल दा कोविड-19 के टेस्ट तौबा मदे मेकोला दा लेबा सीआईसी दा हेल्थ डिपार्टमेंट ने चथरिबा कोविड-19 वैक्सीनेशन की थबक सिंह हकथेंगना येंसिनबगी खोंगचत फोंदोखिबने लेबाग असिदा कोविड-19 लाइचत माइ पाकना थेंगना बलेंगांगना लौखलकपा अनौब खोंगथांग अमदा ट्रेन तौरबा आयुष प्रोफेशनल सिंह लाइचत से लाक्सिनबगी थबकता सिजननबा वारेप लौख्रे आयुष मिनिस्ट्री ना फोंदोखिबगी मतुंगिना लेबाग असिदा आयुष की प्रोफेशनल लाख निपान रोम लेरे मखोई सिंह असि हौजेक लाइचत असिगे मायोक्ता चंगसिलक्लिबा लांदा मेडिकल प्रोफेशनल के अवार्ड पर लेतनबा सिजनरगनी हाइरी इंडिया दा हौजिक फावदा कोविड-19 लाइचतगी अपुन ममियोय लाख अनि लिसिंग कुट्रानिपान चनी के हुंफुतरा लेकिद्रे पॉजिटिव ओइकिबा अपुन ममियोय ना क्रोर अनि लाख तरानिपान लिसिंग मौद्रानि थोई चत्रुक हुंफुता तरुक हेनख्रे अपुन बा पॉजिटिव ओइकिबा मसिंग मनुंगदा मियोय क्रोरमा लाख हुंफुतरा मापन लिसिंग कुंट्रा चमापन ग हुंफुदी फगलकपदगी डिस्चार्ज तौख्रे पोर्टुगल ने युम्बु ओइदुना ngase पांगथोकदरिबा यूरोपियन काउंसिल की मिफमदा इंडिया की प्राइम मिनिस्टर नरेंद्र मोदी स्पेशल इनवाइटी ओइना सरुक यारगने प्राइम मिनिस्टर ने यूरोपियन यूनियन की लेबा कुंतरेट की लुचिंग सिंग उनदुना कोविड-19 लाइचत थेंगनमिनबा हक्सेल की लमदा लेबाक अमना अमगा मतेंग पांगनबा तुंग कोइना चौखटमिनबा यावना इंडिया अमसोंग यूरोपियन लेबाक सिंगा हेना फबमरी थमनबगी मतंग खनगने हौजिक पोर्टुगल ने यूनियन असिगी प्रेसिडेंसी की फम पाइरिबने कनाना चीफ मिनिस्टर ओइगदगे हाइबगी वारेप अमा लौनबा बीजेपी सेंट्रल लीडर सिंगना आसाम की चीफ मिनिस्टर सर्वानंद सोनोवाल अमसोंग क्वाइदगी शक्ति लेरबा कैबिनेट मिनिस्टर हेमंत बिश्वा शर्मा दिल्ली दा कौसिनख्रे मेखल की फॉल लाउथोख्रबा मतुंगदा चीफ मिनिस्टर कनाना ओइगनी हाइना यामना लांगतकना ngainaribane आसाम की ओइनदी मेखल ममांगदा चीफ मिनिस्टर की कैंडिडेट की ममिंग लाउथोखिदे हौजिक फावबदा लेरिबा मरु ओइबा मणिपुरी पाव मयाम पुना तामिनरे तोंगान बा पुंफम सिंगदा मखल मथेल कियागी थौरम सिंग मथंग ओइना ngasi ayuk pung 8 tarakpa matamdagi 91.2 megahertz ta sandokchariba diamond radio channel asidagi mayamda tahanjarakpa ahanba thauram parengi oinadi loisinjanabagi pungja yausinjarakle aikhoigi ani suba thauram pareng ngasi numidang wairam pung 5 taba matamda मखल मथेल कियागी थौरम सिंग तोंगान पुंफम सिंगदा पोदुना लाक्सगे मतम अदु फावबगी ओइनदी अहानबा थौरम परेंग लोइसिनजनबगी अयाबा मयामदगी लौजरी पुमनमकपु लोइसिलकपदा अदोमगी रेडियो एंकर पुष्परानी लाइश्रमना अमुका हना खुरुमजरी।